Kuki Women Forum na Yaningdaba Fongdokhre Hindustan Times na lauba interview amada Manipur conflict ki horak famgi matang na Inner Manipur Parliamentary Constituency ki MP Dr. Aroibi Bimol koi jamna Fongdokhiba wafambu Kuki Women Forum na kan na Yaningdaba Fongdokhre Kuki Women Forum na thadorok pacherol amada Hindustan Times na lauba interview da MP Bimol koi jamna kumja 2023 ki May ahum dagi horakiba conflict asigi horak fam amadi Puwari lana semjin sajenduna Kuki bulana uhale amadi masamak ki community gi supremacist agenda bu leithok leishin tawduna masamak political ki khudong chaba launa bahonari haina sumaral siragli so the lairiba cadre singna makuta assault rifle pai duna chatpa urabasu makhoina hana nongmai kapa hobanate haiba Bimol koi jamna khangdre tasengna mitei gi naha amana pistol ama pai duna civilian singda nongmai kapa hokhibagi video lei Iseng sengna May ahungi mamangdagi state force na saugatuna mitei militant singa hingsa gi thawong sing chathanaba semduna leirkhibani haina su forum asina Fongdokhre MP Bimol bu maral seraduna forum asina hai kumja 2023 gi May ahum dagi nungthil pung ani makhairam tabada leisang village laiba Anglo Kuki War Centenary gate mai thaba horakhibani tasengna lana se Kuki jo miyam na horakhibanate Mitei na Kuki gi mathakta amanga ta thoalakhiba sing Kuki miyam bulana uhanna bayam na haising na plan tawraga chatharakhibani Kuki gi mathakta chatharakiba lana sida chief minister Rongthumam Biren gi matenga loinana Arambai Tengol mitei lipun amadi BJP youth morcha gi luchingba Baris Sharma gi khud yawi haina su forum asina maral siragli forum gi cherol asina makha tarduna hai matam maduda Kuki centenary gate mai tharamba adu muthatna bahonarakpa matamda Manipur police gi yauna Arambai Tengol amasung mitei lipun gi khulai paiba singna Torbung amasung Kangbaida mob sagatki masigi mangoinana Churchanpurda pangthokpa asumgi rally da saruk yaruraga mayumda halakpa Kuki jogi miyoi singda mitei volunteer singna aso apan thoan ki amadi Kangbai bazar amangata thoan badana chana Kuki miyoi kaya aso apan nanghanki adubu MP Bimol akoi jamna mai ahumgi lana sibu Kuki singna horakpa oina uhale haina su Fongdokhre cherol sina makha tarduna oidaba ngangba Bimol gumba misakna hekta history iba yaba nate Mitei na control tawba state government na Kuki jogi mathakta ethnic cleansing ki campaign chathaduna lakpani haiba wafam kanana su kakpa yaroi daba wafam ni Kuki jo miyamgi mathakta chathariba onnaibagi achumba wafam sing semdok sadokuna masigi aseng masibu kanana su muthatpa ngamloi haina su Kuki Women Forum na Fongdokhre miyoi kaya dagi namthak tawraga sel khonggatpagi wathok hengalagli mamang chahi 2024 khakta da lupa crore kunga manga henbagi senfam mangki cybercrime SP State asida cybercrime fraud yamna thoklei 2024 khaktada lupa crore 25 lakh 45 henbagi senfam mangki haina cybercrime SP ningombam John Fongdokhre Directorate of Information and Public Relation DCIPR gi maikai dagi thadorok khiba video clip amana SP cybercrime ningombam John Fongdokhre khibada social media da Aikoi password pin number yauna mari leinaba personal information sing yari makai share tawbiroi dabani private video natraga photo sing share tawbiroi dabani haukiba chahi khara asida social media gi kuthangda trading tawba lottery fawre haijinba yamna hongba mamalda pot yonba leiba ED police amasung CBI ni haijinduna miyoi kya da namthak tawraga sel kya khongatpagi wathok hengalagli haiki mamang chahi 2024 khakta da cyber Financial fraud status the lupa crore 25 lakh 45 henbagi senfam mangki asiguma cybercrime chathariba miyoi sing asi chahi manga dagi tara fawba jail da thamduna choirak piba yai kanaguma cybercrime gi victim oire khanglabadi cyber helpline number 1930 natraga website cybercrime.government.in da wagatpiu Miyamna social media bu haina singna sijinabiu kunaida pamdaba thodok sing thokpa hantahanbada nathana miyamna mateng pangbiu hairagli ngakpa faba yaroi haina khongjang silingai da mayumdagi khulngakpa ama fakre khulngakpa faba yaroi haina khongjang silingai da Bishnupur police ki CDO gi kangbu amana mayumdagi khulngakpa ama fakre haidi Bishnupur police ki CDO team ni haiba gypsy ahum lomda lakpa kangbu amana thamna pokpi mamang leikai da leiba moirangthem thoiba Elias Muji kuntrangani thoi kauba khulngakpa ama mayumdagi fakre mahapu faba yaroi haina thinglubi nupi ama commando kangbu aduna nongmai maningna surambadagi sokle haidi thaudo asing ase yupung tara rom tabada thokhibani soklabi nupi adudi nongmai them sanatombi humfuni khoisaunaraba miyamna national highway number 2 tidim lambi thingduna khongjang changsinkre CDO na faduna pukraba thoibagi loina bimorang them ongwi anjuna mapuroiba thoiba irang asina kansilakpa matamda thamna pokpi khulgi oina yumama dagi Nupa sing thoktuna khul ngakpagi thodang masagi khulda loramba mioi amani adubu hojikti irang nemtharakpadagi yum punaba hanagi
Mahakna lawramba thaudang nongmagi afang-afangba thabak suduna leijabani mahakna yum leirinaida sidugi team laktuna mapuroibabu wahang phone tawgani haiduna faduna pukhibani mapuroibagi maral karino haiki maira paibigi president Santi na phakiba thoiba condition amata yaudana thadorakadabani amadi soktuna laikanaribi asina lengakna fatriba fawba layenggadabani hairiba demand asi fangdriba fawba khongjang hankhiroi haiki